ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯈꯟꯅꯕ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯖꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯦꯁ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯆꯈ꯭ꯔꯕꯒꯤ ꯇꯨꯡꯁꯤꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯜꯊ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅꯗꯤ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯔꯒ ꯊꯝꯕ ꯇꯣꯄꯤꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛ ꯑꯁꯤꯒꯤ एपिसोड मयामदा अवेयरनेस पीजगनी लोइनना हाइरिबा हार्ट अटैक हाइरिबा अखोइगी इशू सिगी मतांगदा खननजगनी अखोइ ngasi खननबगीदमक्ता अखोइ स्टूडियो लेंसिनदो लेबिरिबासे डॉक्टर सुनील कुमार लेसांगथेम एमडी मेडिसिन पीजीआई एमईआर चंडीगढ़ डॉक्टर बहानोंगता तराम ओक्चरी डॉक्टर ngasi अखोइगी टॉपिक ओइजरीबा हार्ट अटैक हाइबसी मसिगी मतांग इहान हान लाक्चरगा हार्ट अटैक हाइबसी करिनो हाइबसी मतांग खितंग हनाइबी समसम हार्ट अटैक हाइरगदी अखोइगी हार्ट की मस्कुलर वाल से सिदा पीरिबा सप्लाई तौरिबा ब्लड वेसल से सिंगली सिंग से सिदा फुंजलगा खुदक्ता फुंजनबदगी ऑक्सीजन फंगक्तबदगी ड्रग सेल सिंगदगी मचिनजा फंगक्तबदगी थोलपा लाइफ थ्रेटनिंग ओइबे इवेंट तो नेदा समसम अदो मसेगी मतांगदा हेना ज्ञान तानाबा आई सिंगली हार्ट की सिंगली की मतांग दखर हाइजगे सिंगली से राइट अमगा लेफ्ट अमगा सुमाइन लेरेको राइट सिदी इचाउ चाउ दे लेफ्ट सिदी लेफ्ट साइड की चेंबर सिदी हम चाउ बनिना होल बॉडी से मान सप्लाई तौ दुइनेको लेफ्ट साइड सिना अदुना मागी सप्लाई दो ngamnaba सिंगली से का चाउई अदुगा अनि थोंना सु दुगाय अदुना सिगी कनो सिंग से हार्ट की ब्लड वेसल सिंग से हार्ट से अखोइगी क्राउन शेप तको क्राउन शेप त अरेंज तवे ना अखोइना लैटिन की वर्ड सिजनरगा कोरोनरी आर्टरी ना थोले सि कोरोनरी आर्टरी सिंग द एनीवेयर फुनबा कांदा हसिगी हार्ट अटैक से तौबा याई अदु अहान बेन ट्रोगी वेन समान थम याम नुंगाइसे अदुगा मखा ताबदा अखोइना याम तोइना ताजबा अखोइगी जार्गन सिंग हाइतारे टर्मिनोलॉजी सिंग MICAD IHD अदगी एंजाइना काइना तारिबा अखोइगी टर्म सिंग से मसी मतांग खितंग थम्बी मसी अखोइगी ब्लड वेसल की सिंगली सिगी मनुंगी अहोबसे लुमेन से मसी खुजलकपदगी थोकपा लाइना सिना कोइना कोरोनरी आर्टरी डिजीज है को कोरोनरी आर्टरी दुगी लाइना ने सिना सम सम कोइना CAD हाइनाइसिन अदुगा मसीगी मोस्ट कॉमन क्वाइदगी कॉमन होइबा कोज दी लिपिड कोलेस्ट्रॉल के वांगबदगी थोकपा एथेरोस्क्लेरोसिस हाइसि ओइदोइनेबको अदुगा हजिकी कोरोनरी आर्टरी से खुजनबदगी हार्ट ता थोलाइबा इवेंट मैम से सुगुम्बा डिजीज न कोइना इस्केमिक हार्ट डिजीज है IHD हाइना रेको अदुगा इस्केमिक हार्ट इस्केमिया हाइबदी ऑक्सीजन नत्रगा मागी न्यूट्रिएंट्स फंगक्तबदगी थोलकपा मागी केनोदनेबको हार्ट ता थोलकपा इवेंट तनेबको सिना अखोइगी मी थोइबा मी दुददी पेशेंट दुददी याम का हेना नाबा सेंट्रल चेस्ट पेन नत्रगा राइट साइड चेस्ट पेन हाइतारेको का हेना नाबा ओइबा सिगी अनाबा से अखोइना एंजाइना है खंगना सिने एंजाइना है सिनको हाइपे पे दिमानरगा सुताम से खरखर दिखेनबको एंजाइना से यूजुअली मासे चेस्ट खतंग द ओइगंदे नाब से सिदसु नाबे याई सिदसु नाबे याई सिदसु नाबे याई स्वाइदसु नाबे सि मागी टिपिकल साइड नेबको अखोइगी लेफ्ट साइड से अदुगा सिना एंजाइना से ले एंजाइना से हार्ट अटैक की क्वाइदगी क्लासिकल होइबा साइन सिम्टम नेको अदो सि नतबा अदुगा मागी अतोप कैरेक्टर खरा नमो मागी चेस्ट नाब खुना सिदी अखोइगी एक्सरसाइज तौब कांदा नत्रगा चटप कांदा वहन बकांदा हेना नाब हेंगल कने सिना अदुगा नाबगी एंजाइना की मतंग लेरे एंजाइना नतबा मी खरददी नाबसु यावदबसु यावे हार्ट अटैक सिदा अदुगा पर्टिकुलरली किडनी डिजीज नाबा डायबिटिक पेशेंट होइबा मोइददी सम नर्व की इशू लेबदगी को पेन की मुहूर्त अतोप सिम्टम दो उत्पसु यावे अदुगा अतोप सिम्टम सी आई मखातान हाइजरगे सिगी सिम्टम सिगा हुजिगी चेस्ट पेन सिगा सुपुन्ना सुम तौबा यावे
ꯑꯇꯣꯞꯄ ꯁꯤꯝꯇꯝꯁꯤꯡꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕ ꯀꯣ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯆꯠꯄ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯀꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯁꯅꯤꯌꯥ ꯑꯣꯟ ꯑꯦꯛꯖꯔꯁꯟ ꯍꯥꯏ ꯑꯗꯒꯤ ꯃꯤꯍꯨꯟ ꯗꯪ ꯆꯣꯡꯕꯀꯣ ꯑꯩꯈꯣꯏ ꯄꯥꯜꯄꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏ ꯑꯗꯨꯒ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯍꯨꯃꯥꯡ ꯑꯁꯦ ꯍꯦꯛꯇ ꯆꯨꯝꯅ ꯁꯨꯝ ꯀꯥꯕ ꯅꯠꯇꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯆꯦꯁ ꯄꯦꯟ ꯂꯩꯇ꯭ꯔꯒꯁꯨ ꯁꯤ ꯑꯍꯨꯝꯁꯦ ꯂꯩꯔꯒꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯖꯥꯏꯅꯥꯒ ꯑꯗꯨꯝ ꯃꯥꯟꯅꯅ ꯂꯧꯋꯦꯅ ꯑꯩꯈꯣꯏ ꯑꯦꯟꯖꯥꯏꯅꯥ ꯏꯀ꯭ꯋꯤꯕꯂꯦꯟꯁ ꯍꯥꯏꯅ ꯈꯪꯅꯔꯦ ꯁꯥꯏꯟ ꯑꯗꯨꯒ ꯁꯤꯝꯇꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯃꯟ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯑꯃꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯣꯔ ꯑꯩ ꯏꯁꯥꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯪꯖꯅꯕꯒꯤ ꯃꯥꯒꯤ ꯁꯥꯏꯟꯁ ꯑꯃꯗꯤ ꯁꯤꯝꯇꯝꯁꯤꯡꯁꯦ ꯀꯔꯝꯕ ꯁꯥꯏꯟ ꯁꯤꯝꯇꯝ ꯂꯥꯛꯑꯒꯗꯤ ꯑꯩꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁꯤꯝꯇꯝ ꯃꯌꯥꯝꯁꯦ ꯁꯤꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯗꯤ ꯑꯗꯨꯒ ꯑꯦꯇꯤꯄꯤꯀꯦꯜ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯟꯌꯨꯖꯨꯋꯦꯜ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯔꯗꯗꯤ ꯊꯕꯥꯛꯇ ꯅꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯈꯥꯎꯒꯤ ꯅꯥꯕꯒꯤ ꯇꯥꯏꯞꯇꯀꯣ ꯊꯥꯖꯤꯟ ꯁꯧꯒꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯊꯥꯖꯤꯟ ꯁꯧꯒꯠꯄꯁꯦ ꯀꯩꯒꯨꯝꯕ ꯆꯍꯤꯁꯦ 40+ 50+ ꯑꯣꯏꯇꯥꯔꯒꯗꯤ ECG ꯇꯧꯕꯁꯦ ꯀꯩꯁꯨ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯅꯠꯇꯦ ꯌꯥꯝ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯕ ꯌꯥꯎꯋꯤ ꯑꯗꯨꯒ ꯆꯤꯡꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅꯒꯤ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤꯒ ꯂꯩꯕꯀꯣ ꯍꯦꯔꯤꯗꯤꯇ꯭ꯔꯤꯁꯨ ꯈꯔ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯟꯅꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯐꯥꯗꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯪꯀꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯗꯔꯒꯤ ꯁꯥꯏꯗꯇꯩꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕ ꯁꯨꯝ ꯍꯤꯁꯇ꯭ꯔꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯍꯥꯔꯠ ꯑꯦꯇꯦꯛ ꯃꯛꯅꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯌꯥꯏ ꯌꯦꯡꯊꯣꯛꯄ ꯌꯥꯏ ꯃꯁꯤ ꯌꯦꯡꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦꯅ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤꯅ ꯁꯤꯒꯅꯦꯜ ꯇꯧꯔꯛꯄ ꯍꯧꯔꯕꯅꯦꯅ ꯇꯥꯛꯄꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯔꯤꯕ ꯍꯦꯜꯊ ꯏꯁꯨꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯅ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯤ ꯈꯪꯕ ꯑꯃ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡꯁꯦ ꯀꯔꯝꯕ ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯀꯣꯖ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯖꯃꯛꯇꯤ ꯍꯥꯏꯕꯗꯤ ꯍꯣꯏ ꯀꯣꯖꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯀꯃꯟ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯍꯥꯏꯁꯤꯅꯦꯀꯣ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯍꯥꯏꯕꯗꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯀꯩꯀꯥ ꯀꯣꯂꯦꯁꯇ꯭ꯔꯣꯜꯅ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯜꯁꯤꯗ ꯑꯩꯈꯣꯏ ꯊꯥꯒꯠꯍꯟꯕ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯂꯨꯃꯦꯟꯁꯦ ꯈꯨꯖꯤꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕꯗꯁꯤꯅ ꯈ꯭ꯋꯥꯏ ꯀꯣꯃꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯚꯥꯜꯕ ꯍꯥꯔꯠꯀꯤ ꯚꯥꯜꯕꯁꯤꯡꯁꯦ ꯕꯦꯔꯥ ꯀꯥꯔꯒꯁꯨ ꯚꯥꯜꯚꯨꯂꯔ ꯍꯥꯔꯠ ꯗꯤꯖꯤꯖ ꯍꯥꯏꯒ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯀꯣꯟꯖꯦꯅꯥꯏꯇꯦꯜ ꯍꯥꯔꯠ ꯗꯤꯖꯤꯖ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯄꯣꯛꯂꯛꯄ ꯍꯥꯔꯠꯇ ꯗꯤꯐꯦꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯕꯤ ꯄꯤꯁꯦ ꯑꯟꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕꯀꯣ ꯃꯦꯂꯤꯒꯅꯦꯟ ꯍꯥꯏꯄꯔꯇꯦꯟꯁꯟ ꯀꯥꯏꯅ ꯂꯩ ꯕꯤ ꯄꯤꯁꯦ ꯑꯟꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕ ꯑꯗꯒꯤ ꯗ꯭ꯔഗ്ꯁ ꯈꯔꯗꯁꯨ ꯑꯗꯨꯝ ꯂꯩ ꯗ꯭ꯔग्ꯁꯇ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯇ ꯃꯌꯥꯝ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯣꯀꯦꯟꯁꯦꯀꯣ ꯀꯣꯀꯦꯟꯁꯤꯗꯤ ꯌꯥꯝ ꯍꯥꯔꯠ ꯑꯦꯇꯦꯛ ꯏꯚꯟ ꯃꯔꯥꯗꯣꯅꯥꯁꯨ ꯇꯧꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯒꯤ ꯕ꯭ꯂꯗꯁꯦ ꯈꯔ ꯊꯥꯒꯠꯍꯟꯕ ꯌꯥꯕ ꯍꯤꯗꯥꯛ ꯀꯣ ꯚꯤꯁꯀꯣꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯗꯀꯤ ꯁꯤ ꯍꯦꯟꯒꯠꯍꯟꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯕꯔꯠ ꯀꯟꯇ꯭ꯔꯣल ꯄꯤꯜꯁꯁꯨ ꯑꯗꯨꯝ ꯈꯔ ꯏꯝꯄ꯭ꯂꯤꯀꯦꯠ ꯇꯧꯅꯩ ꯑꯗꯒꯤ ꯑꯇꯩ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏꯁꯦ ꯍꯣꯜ ꯕꯣꯗꯤꯒꯤ ꯍꯥꯔꯠ ꯈꯛꯇꯪ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯍꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯑꯣꯛꯁꯤꯖꯦꯟ ꯗꯤꯃꯥꯟꯁꯦ ꯍꯦꯟꯒꯠꯍꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯚꯤꯁꯀꯣꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯌꯥꯕ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯤꯌꯥꯗ ꯑꯩꯈꯣꯏ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟ ꯋꯥꯠꯄꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ꯍꯟꯊꯔꯛꯀꯗꯣꯏꯅꯤ ꯀꯣ ꯑꯗꯒꯤ ꯆꯦꯁ ꯗꯤꯖꯤꯖ ꯑꯩꯈꯣꯏꯒꯤ ꯑꯁꯊꯃꯥ ꯌꯥꯝ ꯁꯤꯚꯤꯌꯔꯅꯤꯀꯣ ꯍꯥꯏꯁꯦ ꯃꯥꯏꯜ ꯇꯧꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯊꯃꯥ ꯇꯧꯕꯩ COPD ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯪꯒꯤ ꯗꯤꯖꯤꯖ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯁ ꯂꯤꯀ꯭ꯌꯣꯃꯤꯌꯥ ꯀꯩꯀꯩ ꯃꯌꯥꯝꯁꯦꯀꯣ ꯑꯗꯒꯤ ꯍꯥꯏꯄꯔ ꯊꯥꯏꯔꯣꯏꯗꯤꯖꯝ ꯊꯥꯏꯔꯣꯏꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯑꯣꯛꯁꯤꯖꯦꯟ ꯗꯤꯃꯥꯟ ꯍꯦꯟꯒꯠꯍꯜꯂꯦꯀꯣ ꯑꯗꯒꯤ ꯑꯦꯅꯤ ꯀꯣꯁꯇꯒꯤ ꯍꯥꯔꯠ ꯕꯤꯠ ꯌꯥꯝ ꯍꯥꯔꯠ ꯔꯦꯠꯁꯦ ꯌꯥꯝ ꯍꯦꯟꯒꯠꯍꯟꯕ ꯇꯦꯀꯤꯀꯥꯔꯗꯤꯌꯥ ꯂꯩꯕ ꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯤꯡ ꯐꯦꯛꯇꯔꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯀꯤ ꯚꯤꯁꯀꯣꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯗꯤꯃꯥꯟꯁꯦ ꯍꯦꯟꯒꯠꯍꯟꯕꯒꯤ ꯑꯩꯈꯣꯏ ꯃꯔꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯂꯥꯛꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯣꯁ ꯑꯃꯅꯦꯅ ꯇꯥꯛꯄꯤꯔꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯗꯣꯛꯇꯔ ꯀꯣꯃꯟ ꯃꯤꯁꯤꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯒꯤ ꯁꯤꯚꯤꯌरिꯇꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝꯁꯦ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯗꯣꯛꯇꯔ ꯃꯁꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯤ
तोान तोान बने लौनरमी हौजिकदि सी स्पेक्ट्रम ने हबसे फजन खंगे को अखोगी हामदा अखोगी सिंगली द फुंजन बसे सिगी सिवियरिटी की मतुंग इन अदुम डिपेंड तौरे को सिगी सिंगली से खितंग का फुंजन बस माने को ओइतागदि माना सुम चुमना सुम खोइ सुमाइ सुम फमबदि केस तौदब अदुगा हेक थबक इंगांग सुब कांता कायना थबक सुब कांता ना हेना नाबगुम हार्ट अटैक से दुम कांदा द तौबा सुमबसिना खोइना chronic stable angina CSA hai kang na sina khwai gi mai loiba form hai tare ko aduga sum lairak padagi si lumen je sum funbe hanjela padagi even on rest pham na dum torok pa angina sina koina unstable angina hai moi kha risky war unstable angina is any time hoji gi magi thoga laiba plaque se rupture torga dum funjin gi dum yai aduga once funjin gi da di koi gi heart attack hairane aduga blood supply माना होजिकी सिंगली जिना पीदोर बे पर्टिकुलर मफम जे हार्ट की मफम जे कोई ऑक्सीजन फंगक्तबदगी फगी ऑक्सीजन फंगद्रे हेबसे हार्ट से नखोय ताकनबो होनबदको पेन ओइना तरकोदोइनेबको सिगी पेन जिना कोइना एंजाइना ना पेन तोरसे अदु सिगी पेन सी कईगुंबा हार्ट की होल थिकनेस से सोहनदब जस्ट मची मतंग सोहनबा को अदु इतादि खोइना खितंग माइल्डर ओइबा फॉर्म कोइना ECG दा यम कान PQRST गाइन लेको ECG वेब से तो ST सेगमेंट जिन कोइन यंग ST सेगमेंट से डिप्रेशन ओइन चकने को कोइन सिना कोइन नॉन ST एलिवेशन MI है तो पूरा फुंजन गिता द होल थिकनेस से हार्ट की वॉल की होल थिकनेस से पूरा बोइना सीबो इतारगदी अदु दो कोइना ECG से तमो ST जे डिप अप कन तो भाइदा elevation तो सिना कोइना ST elevation MI अनि जी की ट्रीटमेंट पूरा कॉन्ट्रास्ट ले को कनोगी होजगी फुल लेवल से कनो से सिगी थुगाइना बो करमदन थुगाइ बे कम थुगाइ बे आदे गाइन माइन चले अदुना सिगी हाइदी ECG सिना यामना इंपोर्टेंट होइबा कनोमा रोल अमा साना बाइता अखोई मैनेजमेंट से अदुगा हजकी अखोई लेरिबा अखोई मागी स्पेक्ट्रम सिदा अखोई याम फैटल ओइरिबा मि सिबा याबा अखोई चांग सिना करम बा मखल सिंग सि ओइगदन अनि मक्ता दुम नॉन ST एलिवेशन दसु अदगी ST एलिवेशन दसु दुम सिबा याबगी कनोदी मोर्टेलिटी दुम लै अदुगा ख्वाइ हेना सिदी दुम ऑब्वियसली ST एलिवेशन MI सिदी दुम मादि पूरा होल थिकनेस बेरा कारकदोइने नको माना हेना ती कनो दर हारिबा सिंगसिदा अखोई तोंगान टेस्ट सिंग तोबिरंगनि तोंगान बा हारिबा केस सिंगसिगी इन्वेस्टिगेशन सिंग तोबिरंगनि करम मखल की टेस्ट सिंग अमदे इन्वेस्टिगेशन सिंग तोबिदु in any case emergency da lagba ganda koi routine testing koi complete blood count kidney function test renal function liver function test sum basina koi atopa comorbidity yaubra kan heart attack ha di na heart ke dang khan basu ate holistic approach ama change ko medicine gi di atopa kai lege adi mongon contribute to ya ba taka side by side chamina ma leina chorok na dum yeng ba ma man tang dana yam kana invasive oidana dum dum routine test dum oi tawe ko do particularly heart attack ki yeng hai tar ga di कोई है ना मतलब कोई ECG से कोई मोस्ट इम्पोर्टेंट ECG ये मकान दा हम कोई भी सुना तो मादे हार्डली 10 to 15 सेकंड सब लोग ये मिया को ECG से चाव दम खांगन अदुगा कोई की कार्डियक मार्कर्स ना कोई की MI से माइकोर्डियल इन्फेक्शन है के खाने वो हार्ट अटैक से तो माइकोर्डियल इन्फेक्शन से तौरे है तार गदी उसे की पर्टिकुलर इंजरी तौरीबा मफम से सिसिना सिसिदगी सेल्स सिदगी कईगुम मार्कर्स कोइना हार्ट अटैक की मार्कर ओइन सिजनबा मार्कर खरा ब्लड ता येंबा याय सिसिंगसे वांखतब्रा अदुगी मतुंगिना अदुम कन सिसु दुम थानाय अदुगा कईगुम फैसिलिटीज ओ लैतारगदी इको से दुम कानाय हार्ट से होजी हार्ट अटैक से तौ तारगदी होजी की पर्टिकुलर मफम से इंजरी तौरमिना मा इरेंग लेंग रोय कोई हार्ट से दी सेंट्रल ऑर्गन है ना होल बॉडी की ब्लड सप्लाई से मान पीबी दोइने दोनो कईगुमा माना हाना सुमाइना कॉन्ट्रैक्ट तौबगान से सप्लाई से ngam bani hojiki mafam je contract itau tau dagadi ireng leng radi migi hojiki particular patient to gi magi blood supply je walak pani na atai bera kar ka doini aduna sida dum chropom di mani yeng yam ngai je togdaba investigation sing amadi testing matang da yam rik chumna thambidi doctor makata na khoina sana jagda wari myam am di lejare dubo marak thanai break am thang lojage myam da gi break am thang lojage yam tunan jarake mieng ta dun lebiu
ब्रेक की मतुंग दा मैम अमुक खना तराम उक्चरी मखा ताबदा अखोइना हार्ट अटैक की मतंग दा खनगदब मैम अमा डॉक्टर गा सोइना मकी खनजगे मखा ताबदा डॉक्टर लाक्चनिंग से अखोइ हार्ट अटैक की ट्रीटमेंट से तोंगान तोंगान ट्रीटमेंट सिंग करमाइना अखोइगी हार्ट अटैक की ओइबा पेशेंट सिंग लाको मतम ट्रीटमेंट से कमाइन तोबी हाबसी मतंग दा खितंग थंबी ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯁꯤ ꯃꯥꯒꯤ ꯇꯥꯏꯝ ꯐꯦꯛꯇꯔꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯇꯥꯏꯝꯁꯦ ꯁꯨꯝ ꯍꯧꯔꯤꯉꯩ ꯃꯥꯒꯤ ꯃꯣꯔꯇꯦꯂꯤꯇꯤ ꯁꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯑꯦꯚ꯭ꯔꯤ ꯑꯋꯥꯔꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯥꯏꯗꯤꯌꯦꯜ ꯀꯟꯗꯤꯁꯟꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯑꯥꯏꯗꯤꯌꯦꯜꯗꯤ ꯀꯩꯅꯣꯁꯦ ꯗꯣꯔ ꯇꯨ ꯅꯤꯗꯜ ꯇꯥꯏꯝ ꯍꯤꯗꯥꯛ ꯊꯤꯟꯕꯒꯤ ꯁꯤꯡꯂꯤꯗ ꯅꯤꯗꯜ ꯊꯤꯟꯕꯒꯤ ꯃꯇꯝꯁꯦ ꯍꯧꯕꯒꯤ ꯄꯦꯁꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯗꯣꯔꯗꯒꯤ ꯂꯥꯛꯑꯒ ꯅꯤꯗꯜ ꯊꯤꯟꯕꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯁꯦ ꯁꯤ 30 ꯃꯤꯅꯠꯁꯀꯤ ꯃꯅꯨꯡꯗ ꯇꯧ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨꯒ ꯗꯣꯔ ꯇꯨ ꯕꯦꯂꯨꯟ ꯇꯥꯏꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯕꯦꯂꯨꯟ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯐꯨꯟꯖꯜꯂꯤ ꯃꯐꯝꯁꯦ ꯕꯦꯂꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯝꯊꯣꯛꯑꯒ ꯂꯧꯊꯣꯛꯍꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯕꯦꯂꯨꯟ ꯇꯥꯏꯝꯁꯤꯅ 90 ꯃꯤꯅꯠꯁꯇ ꯇꯧ ꯍꯥꯏꯕ ꯑꯥꯏꯗꯤꯌꯦꯜꯂꯤ ꯁꯤꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯄꯣꯁꯤꯕꯜ ꯑꯣꯏꯗꯦ ꯌꯨ ꯑꯦꯁ ꯀꯨꯝꯕꯗꯗꯤ ꯌꯥꯝ ꯐꯦꯁꯤꯂꯤꯇꯤ ꯆꯠ ꯇꯧꯕ ꯌꯥꯕ ꯃꯐꯝꯗꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯤꯟꯗꯣ ꯄꯦꯔꯦꯠ ꯑꯅ ꯃꯐꯝ ꯇꯔꯝ ꯑꯃ ꯁꯤꯖꯤꯟꯅꯩ ꯋꯤꯟꯗꯣ ꯄꯦꯔꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯦꯛ ꯑꯍꯥꯟꯕ ꯅꯥꯕ ꯍꯧꯕꯁꯦ ꯁꯤꯗꯒꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯐꯥꯎꯇ ꯋꯤꯟꯗो ꯄꯦꯔꯦꯠꯁꯦ 12 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯒꯨꯝꯕ ST elevation MI ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊ꯭ꯔꯣꯝꯕꯣꯂꯥꯏꯁꯤꯁ ꯇꯧꯕꯅ ꯑꯃ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁꯤꯡꯂꯤꯗꯨꯗ ꯐꯨꯜꯂꯤꯕ ꯊ꯭ꯔꯣꯝꯕꯁꯁꯦ ꯕ꯭ꯂꯗ ꯀ꯭ꯂꯣꯠꯅꯦꯕꯀꯣ ꯃꯁꯤ ꯊꯨꯒꯥꯏꯅꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄ ꯑꯩꯈꯣꯏꯅ ꯁꯤ ꯀꯥꯞꯄꯒꯗꯤ ꯃꯥꯒꯤ ꯃꯣꯔꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯍꯟꯊꯩ ꯑꯗꯨꯒ ꯁꯔꯚꯥꯏꯚꯦꯜ ꯕꯦꯅꯤꯐꯤꯠꯁ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊ꯭ꯔꯣꯝꯕꯣꯂꯥꯏꯁꯤꯁ ꯇꯧꯔꯒ ꯑꯦꯟꯖꯤꯑꯣꯒ꯭ꯔꯥꯐꯤꯗꯤ ꯈꯨꯗꯛꯇ ꯇꯧꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯣꯛꯈ꯭ꯔ ꯑꯇꯩ ꯏꯚꯟ ꯗꯦꯜꯂꯤ ꯕꯣꯝꯕꯦꯗꯁꯨ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕꯅꯤꯅ ꯏꯟꯗꯤꯌꯥꯗꯗꯤ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩꯕ ꯑꯗꯨꯒ ꯅꯣꯟ ST elevation MIꯗꯗꯤ ꯑꯩꯈꯣꯏꯅ ꯌꯨꯖ꯭ꯋꯦꯂꯤ ꯊ꯭ꯔꯣꯝꯕꯣꯂꯥꯏꯁꯤꯁ ꯇꯧꯗꯦ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯨ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯌꯦꯕꯀꯣ ꯏꯁꯦ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯣꯠꯁꯦ ꯊꯨꯒꯥꯏꯗꯣꯏꯅꯤꯅ ꯏꯁꯦ ꯃꯍꯤ ꯂꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯅꯕ ꯄꯣꯠꯅꯦꯕ ꯃꯁꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯕ꯭ꯔꯦꯟꯗ ꯕ꯭ꯂꯤꯗꯤꯡ ꯇꯧꯕ ꯌꯥꯏ ꯑꯦꯅꯤꯋꯦꯔ ꯕ꯭ꯂꯤꯗꯤꯡ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯔꯤꯁꯛ ꯂꯩꯕꯅꯤꯅ ꯅꯣꯟ ST elevation MIꯗꯗꯤ ꯑꯩꯈꯣꯏꯅ ꯊ꯭ꯔꯣꯝꯕꯣꯂꯥꯏꯁꯤꯁꯁꯦ ꯇꯧꯗꯦ ST elevation MIꯗꯗꯤ ꯊ꯭ꯔꯣꯝꯕꯣꯂꯥꯏꯁꯤꯁ ꯇꯧꯔꯒꯗꯤ ꯌꯥꯝ ꯁꯔꯚꯥꯏꯚꯦꯜ ꯕꯦꯅꯤꯐꯤꯠꯁ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯏꯀꯣꯁꯄ꯭ꯔꯤꯟ ꯑꯗꯒꯤ ꯀ꯭ꯂꯣꯄꯤꯗꯣꯒ꯭ꯔꯦꯜ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯈꯛꯇ ꯂꯥꯛꯆꯒꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯍꯥꯏꯅꯕꯗ ꯍꯧꯖꯤꯛ ꯌꯨ ꯑꯥꯔ ꯋꯥꯠ ꯌꯨ ꯏꯠ ꯑꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯅ ꯑꯩꯁꯦ ꯀꯔꯤꯅꯣꯁꯦ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯠꯀꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯍꯥꯔꯠ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯗꯥꯏꯠꯁꯤꯡ ꯆꯥꯕ ꯇꯉꯥꯏꯐꯗꯕ ꯂꯩꯕꯒꯦ ꯃꯁꯤ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯁꯔꯨꯛꯅꯤ ꯂꯤꯄꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯤꯄꯤꯠ ꯄ꯭ꯔꯣꯐꯥꯏꯜ ꯑꯅ ꯇꯦꯁ ꯍꯥꯏꯁꯦ ꯁꯤꯅꯤ ꯂꯤꯄꯤꯠ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯗꯣꯏꯁꯦ ꯌꯨꯖ꯭ꯋꯦꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯃꯈꯜ ꯃꯔꯤꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯃꯈꯜ ꯃꯔꯤꯒꯤ ꯊꯥꯎ ꯃꯈꯜ ꯃꯔꯤ ꯌꯦꯡꯅꯩ ꯇꯣꯇꯦꯜ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ LDL ꯂꯣ ꯗꯦꯟꯁꯤꯇꯤ ꯂꯤꯄꯤꯠ ꯂꯥꯏꯄꯣꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕ ꯑꯃꯀꯣ ꯑꯗꯨꯒ HDL ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯂꯥꯏꯄꯣꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯇ꯭ꯔꯥꯏꯒ꯭ꯂꯤꯁꯔꯥꯏꯗ ꯍꯥꯏꯕ ꯑꯃ ꯑꯇꯣꯞꯄ ꯑꯇꯩꯁꯨ ꯂꯩꯕꯨꯗꯤ ꯌꯨꯖ꯭ꯋꯦꯂꯤ ꯁꯤ ꯃꯔꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯗꯗꯤ ꯁꯤꯖꯤꯟꯅꯩ ꯁꯤꯁꯤꯗ ꯕꯦꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯕ ꯑꯃꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯁꯤꯅ ꯑꯣꯟꯂꯤ HDL ꯁꯤꯅꯤ ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯂꯥꯏꯄꯣꯄ꯭ꯔꯣꯇꯤꯟꯁꯤꯅꯤ ꯑꯗꯨꯒ LDL ꯁꯤꯅ ꯑꯩꯈꯣꯏꯅ ꯕꯦꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯅ ꯈꯪꯅꯔꯦ LDL ꯁꯤꯅ ꯕꯦꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯗꯥꯏꯔꯦꯛꯂꯤ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕꯀꯣ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯤꯚꯔꯗ ꯄꯨꯊꯣꯛꯑꯒ ꯍꯛꯆꯥꯡꯗꯒꯤ ꯑꯦꯛꯁꯀ꯭ꯔꯤꯠ ꯇꯧꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯃꯥꯅ ꯇꯧꯕꯤꯕ ꯑꯗꯨꯅ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯇꯥꯎꯊꯣꯛꯑꯒ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯀꯨꯀꯤꯡ ꯑꯣꯏꯜꯁꯤꯗ ꯌꯥꯎꯔꯤꯕ ꯐꯦꯠꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯁ ꯐꯦꯠ ꯐꯣꯝꯅꯤꯀꯣ ꯁꯤ ꯃꯈꯣꯏ ꯇ꯭ꯔꯥꯟꯁ ꯐꯦꯠ ꯑꯅ ꯌꯥꯝ ꯐꯠꯇꯕ ꯄꯣꯠ ꯑꯃꯗ ꯑꯣꯟꯊꯣꯛꯑꯦ ꯁꯤꯅ ꯑꯃꯨꯛ ꯂꯨꯃꯦꯟꯗ ꯕꯦꯔꯥ ꯀꯥꯍꯜꯂꯦ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯃꯇꯦꯡ ꯄꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤ ꯗꯤꯕꯦꯇꯦꯕꯜꯁꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤड ꯑꯅꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤഡꯁꯦ
ꯍꯧꯖꯤꯛꯀꯤ HDL ꯍꯥꯏꯔꯤꯕ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯁꯤ ꯍꯦꯟꯒꯠꯍꯜꯂꯤ ꯃꯥꯒꯤ ꯑꯦꯃꯥꯎꯟꯁꯦ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯒꯠꯂꯕꯅꯤꯅ ꯑꯇꯣꯞꯄ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯤꯡ ꯀ꯭ꯂꯤꯌꯔ ꯇꯧꯍꯜꯂꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯔꯦꯀꯃꯦꯟꯗꯦꯠ ꯇꯧꯅꯔꯝꯃꯤ ꯑꯗꯣ ꯁꯤꯁꯨ ꯔꯤꯁꯔꯆ ꯄꯦꯄꯔ ꯈꯔꯗꯗꯤ ꯐꯩ ꯐꯠꯇꯦ ꯈꯔꯁꯨ ꯇꯧꯅꯩꯀꯣ ꯌꯥꯝ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦꯅ ꯑꯗꯨꯒ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤഡꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯑꯣꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯐ ꯐ꯭ꯂꯥꯋꯔ ꯑꯣꯏꯜ ꯍꯥꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯁꯐꯣꯂꯥ ꯀꯥꯏꯅ ꯇꯤꯚꯤꯗ ꯑꯦꯗ ꯃꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯁꯤ ꯁꯐꯣꯂꯥꯁꯤꯁꯨ ꯑꯩꯈꯣꯏ ꯀꯨꯁꯨꯝ ꯂꯩꯌꯦꯅ ꯃꯩꯇꯩꯒꯤ ꯆꯩꯔꯥꯎꯕꯗ ꯍꯥꯞꯅꯔꯤꯕ ꯀꯨꯁꯨꯝ ꯂꯩꯁꯦ ꯁꯤꯅꯦ ꯁꯦꯐ ꯐ꯭ꯂꯥꯋꯔ ꯍꯥꯏꯁꯦ ꯁꯦꯐ ꯐ꯭ꯂꯥꯋꯔꯒꯤ ꯑꯣꯏꯜꯅꯤ ꯑꯗꯒꯤ ꯀꯣꯀꯣꯅꯠ ꯑꯣꯏꯜꯗꯁꯨ ꯑꯗꯨꯝ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤഡꯁꯦ ꯌꯥꯝ ꯌꯥꯎꯏ ꯑꯇꯩꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯑꯅꯤꯁꯤꯅ ꯍꯦꯟꯅ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯔꯦꯀꯃꯦꯟ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯊꯨꯝꯁꯦ ꯈꯔ ꯃꯣꯗꯔꯦꯠ ꯑꯣꯏꯅ ꯆꯥꯕ ꯍꯥꯏꯗꯤ ꯃꯣꯗꯔꯦꯠ ꯑꯣꯏꯕꯗꯤ 5 ꯒ꯭ꯔꯥꯝꯁ ꯄꯔ ꯗꯦꯗ ꯍꯦꯟꯒꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯀꯛꯊꯕꯗꯤ ꯐꯕꯨꯗꯤ ꯐꯩ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩꯀꯣ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯃꯣꯔꯣꯛꯇ ꯇꯣꯉꯥꯟꯅ ꯅꯝꯃ ꯆꯥꯕꯤ ꯍꯩ ꯅꯝꯃ ꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯆꯥꯕꯁꯦ ꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯔꯤꯀꯃꯦꯟꯗꯦꯠ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯩꯌꯦꯅ ꯇꯥꯛꯄꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯦ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯆꯨꯔꯨꯞ ꯊꯛꯄ ꯁ꯭ꯃꯣꯀꯤꯡ ꯑꯗꯒꯤ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯕꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯐꯦꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ. ꯁ꯭ꯃꯣꯀꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯅ ꯄꯦꯄꯔ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁ꯭ꯃꯣꯀꯤꯡꯗꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯕꯦꯀꯣꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅꯀꯣ ꯇꯣꯕꯦꯀꯣꯁꯤꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯁꯤꯡꯂꯤꯗ ꯉꯁꯥꯏ ꯐꯨꯟꯖꯟꯕꯁꯦ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯏꯐꯣꯡꯗ ꯐꯣꯡꯅꯔꯕ ꯀꯩꯅꯣꯝ ꯂꯩ ꯑꯗꯨꯒ ꯑꯦꯜꯀꯣꯍꯣꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏ ꯃꯥꯁꯤ ꯃꯣꯗꯔꯦꯠ ꯑꯦꯃꯥꯎꯟꯗ ꯊꯛꯑꯒꯗꯤ ꯏꯚꯟ ꯍꯧꯖꯤꯛꯀꯤ HDL ꯍꯥꯏꯕ ꯒꯨꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯁꯤ ꯍꯦꯟꯒꯠꯍꯟꯕꯒꯤ ꯀꯩꯅꯣꯃ ꯎꯕ ꯐꯪꯉꯤ ꯏꯚꯤꯗꯦꯟꯁ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯄꯦꯄꯔ ꯑꯌꯥꯝꯕꯗꯗꯤ ꯑꯗꯨꯝ ꯒꯨꯒꯜꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯁꯤ ꯃꯣꯗꯔꯦꯠ ꯑꯦꯃꯥꯎꯟ ꯀꯟꯖꯨꯝ ꯇꯧꯕꯁꯦ ꯑꯜꯀꯣꯍꯣꯜꯁꯦ ꯁꯤ ꯍꯛꯆꯥꯡꯗ ꯁꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇ꯭ꯔꯤ ꯗꯤꯖꯤꯖꯀꯤ ꯃꯇꯥꯡꯗ ꯀꯥꯟꯅꯩꯌꯦꯅꯀꯣ ꯑꯗꯨꯝꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯒ ꯍꯥꯏ ꯑꯦꯃꯥꯎꯟꯗ ꯊꯛꯑꯒꯗꯤ ꯃꯥꯒꯤ ꯍꯥꯔꯠ ꯕꯤꯠꯁꯦ ꯆꯠ ꯍꯦꯟꯒꯠꯍꯜꯂꯒ ꯍꯥꯟꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯄꯦꯁꯦꯟꯗꯗꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯁꯤꯕꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ BP ꯋꯥꯡꯈꯠꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯂꯤꯚꯔ ꯁꯣꯛꯑꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯑꯜꯀꯣꯍꯣꯜꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗꯇ ꯂꯥꯛꯆꯒꯦ ꯐꯥꯔꯁ ꯑꯦꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯤ ꯑꯃ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯦꯅ ꯈꯪꯉꯛꯄꯗ ꯑꯩ ꯏꯁꯥꯅ ꯂꯧꯈꯠꯆꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ. ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯊꯥꯖꯤꯟ ꯁꯧꯒꯠꯄꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏ ꯑꯦꯅꯤꯋꯦꯔ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯒꯦꯁꯇ꯭ꯔꯥꯏꯇꯤꯁ ꯇꯧꯕꯀꯣ ꯃꯌꯥꯝꯅ ꯒ꯭ꯌꯥꯁ ꯍꯥꯏꯅꯔꯦ ꯒ꯭ꯌꯥꯁꯃꯛꯇꯤ ꯅꯠꯇꯦ ꯅꯨꯡꯁꯤꯠ ꯀꯥꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯣ ꯁ꯭ꯇꯣꯃꯥꯛꯀꯤ ꯋꯥꯜꯁꯤꯗ ꯑꯦꯁꯤഡ് ꯁꯦꯀ꯭ꯔꯦꯁꯟ ꯍꯦꯟꯒꯠꯄꯗꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯁꯤꯝꯇꯝꯁꯦ ꯊꯥꯖꯤꯟ ꯁꯧꯒꯠꯄꯁꯤ ꯃꯥꯟꯅꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯁꯤꯅ ꯑꯇꯩ ꯍꯥꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯁꯤꯝꯇꯝ ꯃꯌꯥꯝꯁꯨ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕ ꯌꯨꯖ꯭ꯋꯦꯂꯤ ꯂꯣꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯆꯤꯡꯅ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯆꯤꯡꯅ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯗ ꯀꯩꯅꯣ ꯆꯤꯡꯅ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯅꯥꯛ ꯅꯛꯄ ꯃꯤ ꯑꯃꯗ ꯑꯩ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯀꯣꯂꯥꯞꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯩ ꯈꯔ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕꯗꯤ ꯍꯣꯠꯅꯒꯗꯧꯅꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝꯗ ꯀꯣ ꯑꯗꯨꯒ ꯇꯧꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯁꯣꯔꯕꯤꯇ꯭ꯔꯦꯠ ꯑꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯝ ꯑꯦꯅꯤꯋꯦꯔ ꯑꯗꯨꯝ ꯐꯪꯒꯟꯕꯅꯤ ꯄꯤꯁꯛ ꯄꯤꯛꯄ ꯒꯨꯂꯤ ꯑꯃ ꯂꯩꯀꯣ ꯁꯤ ꯅꯥꯏꯇ꯭ꯔꯦꯠꯅ ꯃꯥꯅ ꯇꯦꯝꯄꯔꯔꯤꯂꯤ ꯁꯤꯡꯂꯤꯁꯤ ꯈꯤꯇꯪ ꯂꯥꯎꯊꯣꯛꯍꯜꯂꯒ ꯄꯦꯟꯁꯨ ꯐꯍꯜꯂꯤ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯀꯥꯟꯅꯍꯜꯂꯦꯕꯀꯣ ꯁꯣꯔꯕꯤꯇ꯭ꯔꯦꯠ ꯀꯥꯏꯅ ꯂꯩ ꯅꯥꯏꯇ꯭ꯔꯦꯠ ꯒ꯭ꯔꯨꯞꯇ ꯆꯤꯡꯉꯦ ꯃꯣꯏꯁꯦ ꯃꯣꯏꯁꯦ 5 mgꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯂꯩꯈꯥꯗ ꯇꯛꯂ ꯎꯝꯕꯤꯕꯀꯣ ꯃꯥꯗꯤ ꯑꯍꯨꯝꯂꯛꯀꯨꯝꯕ ꯃꯤꯅꯤꯠ 5 ꯀꯥꯟꯅꯔꯒ 5 ꯀꯥꯟꯅꯔꯒ ꯑꯍꯨꯝꯂꯛꯀꯨꯝꯕ ꯎꯝꯃꯒ ꯌꯧꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯍꯨꯝꯂꯛꯇꯩ ꯍꯦꯜꯂꯒꯗꯤ ꯃꯥꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯥ ꯑꯦꯛꯁꯟꯗꯣ ꯀꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯂꯩ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯗꯨꯗ ꯆꯠꯂꯨꯔꯒ ꯗꯥꯛꯇꯔꯗꯨꯅ ꯏꯕꯤꯔꯛꯏꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯐꯖꯅ ꯆꯥꯕꯤꯕ ꯑꯗꯨꯒ ꯐꯣꯂꯣ ꯑꯞ ꯂꯥꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯇꯧꯕꯤꯕꯀꯣ ꯗꯤꯂꯦ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯄꯣꯁ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯦ ꯀꯔꯤ ꯑꯩꯈꯣꯏ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯏꯅ ꯈꯟꯕꯤ? ꯁꯤꯗ ꯑꯩꯅ ꯄꯜꯍꯧꯗꯕ ꯑꯃ ꯍꯥꯔꯠ ꯑꯦꯇꯦꯛꯁꯤꯗ ꯑꯍꯥꯟꯕꯗ
ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯩꯔꯨꯔꯒ ꯉꯁꯥꯏꯒꯤ ꯑꯦꯟꯖꯥꯏꯅꯥꯁꯦ ꯑꯦꯟꯖꯥꯏꯅꯥꯁꯤꯗꯗꯤ ꯃꯉꯣꯟꯗ ꯏꯁꯤꯁꯤꯗ ꯉꯥꯛꯇꯪ ꯎꯔꯝꯃꯅꯤ ꯑꯗꯨꯒ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯋꯤ ꯏꯁꯤꯗ ꯎꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯤꯝꯇꯝꯗꯤ ꯌꯥꯝ ꯂꯩꯔꯒ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡꯁꯤꯗ ꯎꯗꯕ ꯀꯩꯅꯣꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯃꯤꯜ ꯇꯦꯁ ꯀꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯜꯍꯜꯂꯒ ꯏꯁꯤ ꯋꯥꯍꯜꯂꯒ ꯂꯧꯕꯀꯣ ꯋꯥꯔꯀꯥꯟꯗ ꯐꯣꯡꯗꯣꯛꯄꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯇꯦꯁ ꯑꯗꯒꯤ ꯁꯤꯇꯤ ꯑꯦꯟꯖꯤꯑꯣꯒ꯭ꯔꯥꯐꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯦꯟꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯧꯕꯅ ꯑꯃ ꯇꯧꯅꯩꯁꯦ ꯁꯤꯗ ꯊꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯊꯤꯜꯂꯒ ꯁꯤꯡꯂꯤꯗ ꯊꯤꯜꯂꯒ ꯍꯥꯔꯠꯀꯤ ꯁꯤꯡꯂꯤ ꯉꯁꯥꯏ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤꯁꯤꯡꯗ ꯗꯥꯏ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯑꯦꯛꯁꯔꯦꯗ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯐꯨꯟꯕ ꯐꯨꯟꯗꯕꯁꯤ ꯂꯣꯏ ꯎꯏꯌꯦꯕꯀꯣ ꯁꯤꯁꯤꯃ ꯑꯗꯨꯒ ꯁꯤꯁꯤꯗ ꯀꯩꯒꯨꯝꯕ ꯐꯨꯜꯂꯒꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯍꯜꯂꯒ ꯑꯗꯨꯒ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯥꯎꯊꯣꯛꯄꯁꯦ ꯑꯗꯨꯝ ꯂꯥꯎꯊꯣꯛꯍꯜꯂ ꯃꯇꯨꯡꯗ ꯈꯨꯖꯤꯜꯂꯛꯄꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯁ꯭ꯇꯦꯟꯠ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑ ꯊꯝꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯄꯔꯀ꯭ꯌꯨꯇꯦꯅꯁ ꯏꯟꯇꯔꯚꯦꯟꯁꯟ ꯀꯧꯏ PCI ꯀꯧꯅꯤ ꯁꯤꯅ ꯃꯥꯒꯤ ꯗꯦꯐꯤꯅꯦꯇꯤቭ ꯇ꯭ꯔꯤꯠꯃꯦꯟꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯤ ꯁꯥꯡꯅ ꯁꯥꯡꯅ ꯆꯥꯅꯦꯕꯀꯣ ꯁꯤ ꯃꯇꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕ ꯀꯩꯅꯣꯁꯦ ꯍꯤꯗꯥꯛꯁꯤꯡꯁꯦ ꯐꯖꯅ ꯗꯥꯛꯇꯔꯅ ꯍꯥꯏꯗꯨꯃꯛ ꯇꯧꯕꯤꯕꯀꯣ ꯆꯥꯕꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯎꯈꯤꯕꯅꯤꯅ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯋꯥꯍꯩ ꯑꯃꯈꯛꯅꯦ ꯍꯥꯔꯠ ꯑꯦꯇꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯗꯤꯇꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯍꯦꯔꯤꯗꯤꯇꯔꯤ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯏꯚꯤꯗꯦꯟꯁꯇꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯐꯦꯃꯤꯂꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯒꯗꯤ ꯔꯤꯁꯛꯅꯦꯅ ꯑꯗꯨꯝ ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯏꯆꯥ ꯏꯁꯨꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯨꯅ ꯍꯦꯔꯤꯗꯤꯇꯔꯤ ꯐꯦꯛꯇꯔꯁꯦ ꯌꯥꯝ ꯑꯗꯨꯝ ꯂꯩꯌꯦꯅ ꯂꯧꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯉꯁꯤ ꯗꯣꯛꯇꯔꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯄ ꯂꯣꯏꯅꯅ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ